Uwa marang kaina haudraba chingdagi taktarakpa isingna Imphal East District ki khul kaya isingna thumjinkhre. Imphal ukrul lambi su Mapham Kayada ising Thumjinbadagi Chathok Chatsin Yadre. Pausigi matung inna haukheba numit nini romdagi hauna akan mamungda nong churaktuna Imphal East District ki manung chenna leiriba yaingang pokpi santi khongbal sabungkok khunaugi awang oirapna leiba singsang parengdagi taktharakpa isingna maramoiduna leimakhong turel amadi pawa turelgi isingna yaingang pokpi santi khongbal sabungkok Saizang leimakhong mapal nungadana chingba khulsing ising thumjin khibani hairi oksurom dagi awang pangna chen khalakpa ngakhasi turel amadi pawa turel na nongren awang laikai gi mafam su isingna thumle hairi khulsing asida leiba yumsing isingna paktakna thumjinki lofam kayasu fau satpa haurakpada leikhom leinanga konana chen tharakpa isingna thumjinduna chauna manghalle hairi yangang pokpi amasung sabungkhokta Imphal ukrul lambi isingna thumjinbadagi gari Chathok Chatsinda chauna apanba oire saijangdasu lambida isingna khu yauna thumjinbadagi Chathok Chatsinda chauna apanba oire haujiksu taktharakpa isingna napet pali yausilaktuna paktaknana isingna thumjinkhre hairi lambi amasung yum kaya isingna thumjinki telo amasung chana khul singdasu ising yausilakle hairi Taktharakpa isingna maramoiduna khul kayada paktaknana yumsing isingna thumjinbadagi imungi potlam kaya thangdoknaba honabadasu awaba oiki miyoi kaya safagadaba mafam singda sangduna leinari